ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ 15 ꯑꯒꯁꯠꯁꯤꯒꯤ ꯑꯩ ꯁꯦꯜꯁ ꯃꯆꯥ ꯑꯃꯈꯛꯇꯪ ꯇꯧꯒꯦꯅ ꯑꯩꯅ ꯁꯤꯗ ꯊꯝꯃꯤꯕ ꯀ꯭ꯔꯤꯁꯇꯜꯁ ꯃꯌꯥꯝꯁꯦ ꯃꯥꯏ ꯀꯥꯟꯅꯕꯁꯨ ꯍꯥꯏꯔꯛꯀꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯇꯜꯁꯦ ꯑꯃꯒꯤ ꯄ꯭ꯔꯥꯏꯁꯇ 2 ꯅꯠꯇ꯭ꯔꯒ 3ꯒꯨꯝꯕ ꯐꯪꯒꯅꯤꯀꯣ ꯍꯟꯗꯛꯀꯤ 15 ꯑꯒꯁꯠꯀꯤ ꯁꯦꯜꯁꯤꯗꯤ ꯃꯨꯟꯅ ꯇꯥꯕꯤꯔꯣꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯁꯤꯗꯅꯦ ꯁꯨꯝ ꯍꯥꯏꯗꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯀꯩꯅꯣ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯍꯣꯡꯅ ꯌꯣꯟꯊꯣꯛꯏꯔꯥ ꯀꯥꯏꯅ ꯍꯪꯕ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯝꯅ ꯍꯥꯏꯔꯒ ꯁꯤꯠꯇꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯀꯩꯝ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝꯒ ꯈꯦꯠꯅꯩꯀꯣ ꯌꯥꯝ ꯐꯖꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯖꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈꯤꯇꯪ ꯉꯝꯒꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯄꯤꯊꯣꯛꯆꯕꯅꯤꯀꯣ ꯃꯌꯥꯝꯗ ꯑꯩꯒꯤ ꯉꯁꯥꯏ ꯃꯍꯨꯠꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯂꯨꯄꯥ 50 ꯑꯃ ꯆꯥꯝꯃ ꯑꯃ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯁꯇꯜꯁ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯔꯤꯗ ꯀꯥꯟꯅꯒꯗꯒꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯍꯥꯏꯗꯤꯀꯣ ꯄ꯭ꯔꯥꯏꯁꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯂꯥꯛꯑꯅꯤꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯑꯃ ꯂꯩꯕꯗꯨꯒ ꯍꯥꯏꯗꯤ 2 ꯅꯠꯇ꯭ꯔꯒ 3 ꯑꯃꯒꯤ ꯄ꯭ꯔꯥꯏꯁꯇ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔꯁꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯥꯡ 11ꯗꯩꯅ ꯀꯩꯅꯣ ꯐꯥꯎꯕꯒꯤꯀꯣ 35 ꯐꯥꯎ 15 ꯑꯒꯁꯠꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ 15 ꯑꯒꯁꯠꯀꯤ ꯃꯃꯥꯡ ꯆꯍꯤꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯛꯑꯦꯀꯣ ꯑꯣꯔꯗꯔ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯨꯝ ꯍꯪꯕ ꯌꯥꯎꯋꯦ 15 ꯑꯒꯁꯠ ꯁꯦꯜ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯈꯜꯂꯒ 15 ꯑꯒꯁꯠꯀꯤ ꯁꯦꯜꯁꯦ ꯇꯧꯖꯔꯛꯄꯅꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯁꯇꯜꯁꯦ ꯑꯅꯧꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯅꯧꯕꯁꯤꯅ ꯀꯩꯗ ꯀꯥꯟꯅꯒꯗꯒꯦ ꯂꯩꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯀꯥꯟꯅꯕꯁꯦ ꯀꯗꯣꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯅꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦꯀꯣ ꯕ꯭ꯔꯦꯁꯂꯦꯠꯁꯦ ꯁꯤꯂꯦꯀꯣ ꯑꯍꯥꯟꯕ ꯃꯅꯤ ꯑꯦꯇ꯭ꯔꯦꯛꯁꯟꯒꯤ ꯑꯣꯏꯅꯀꯣ ꯃꯅꯤ ꯑꯦꯇ꯭ꯔꯦꯛꯁꯟꯒꯤ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯣꯠ ꯃꯅꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯈꯣꯠꯅꯕꯀꯣ ꯕꯤꯖꯅꯦꯁꯀꯤ ꯑꯣꯏꯅꯁꯨ ꯁꯤꯔꯁꯨ ꯌꯥꯔꯦ ꯀꯔꯤꯌꯔꯒꯤ ꯑꯣꯏꯅ ꯁꯤꯔꯁꯨ ꯌꯥꯔꯦꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯙꯟ ꯌꯣ ꯀꯥꯏꯅ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯙꯟ ꯌꯣ ꯍꯥꯏꯔꯗꯤ ꯄꯩꯁꯥꯒꯤ ꯑꯣꯏꯅꯅꯤꯅꯀꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕꯒ ꯅꯠꯇ꯭ꯔꯦ ꯁꯤꯗ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯦꯀꯣ ꯑꯦꯃꯦꯊꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯞꯆꯩꯀꯣ ꯑꯩꯅ ꯑꯦꯃꯦꯊꯤꯁꯀ ꯒꯥꯔꯅꯦꯠꯀ ꯍꯥꯞꯄꯦꯀꯣ ꯑꯦꯃꯦꯊꯤꯁꯀ ꯒꯥꯔꯅꯦꯠꯀꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯆꯦꯛ ꯇꯧꯕꯤꯔꯣꯀꯣ ꯑꯇꯩꯁꯤꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯄꯥꯏꯔꯥꯏꯠ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟ ꯍꯥꯞꯄꯦ ꯁꯤꯇ꯭ꯔꯤꯟ ꯍꯥꯞꯄꯦ ꯇꯥꯏꯒꯔ ꯑꯥꯏ ꯍꯥꯞꯄꯦ ꯕ꯭ꯂꯦꯛ ꯇꯨꯔꯃꯂꯤꯟ ꯍꯥꯞꯄꯦ ꯑꯗꯒꯤ ꯄꯥꯏꯔꯥꯏꯠ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯀꯔꯤ ꯀꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯩꯁꯥ ꯑꯇ꯭ꯔꯦꯛ ꯇꯧꯅꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯁꯤꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞ ꯀꯣ ꯍꯥꯏꯗꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩ ꯍꯁꯕꯦꯟ ꯋꯥꯏꯐꯀꯤ ꯔꯤꯂꯦꯁꯟꯁꯤꯞ ꯀꯩꯀꯥ ꯌꯥꯝ ꯐꯅꯕꯒꯤꯗꯃꯛꯇ ꯁꯤꯗꯁꯨ ꯍꯥꯞꯄꯤꯕ ꯀ꯭ꯔꯤꯁꯇꯜꯁ ꯃꯌꯥꯝꯁꯦ ꯍꯥꯏꯖꯔꯝꯒꯦꯀꯣ ꯍꯥꯏꯗꯤ ꯒꯥꯔꯅꯦꯠꯅꯦ ꯔꯣꯁ ꯀ꯭ꯋꯥꯔꯠꯁꯅꯦ ꯑꯦꯃꯦꯊꯤꯁꯅꯦꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯜꯇꯤ ꯀꯂꯔ ꯁꯦꯂꯦꯅꯥꯏꯠꯅꯦꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯩꯅ ꯀꯩꯅꯣꯁꯨ ꯇꯧꯔꯦꯀꯣ ꯑꯍꯥꯟꯕꯁꯨ ꯎꯠꯆꯔꯦ ꯀ꯭ꯔꯤꯁꯇꯜꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯜꯇꯤ ꯀꯂꯔ ꯁꯦꯂꯦꯅꯥꯏꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯍꯨꯝꯒꯤ ꯀꯣꯝꯕꯣꯁꯦ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅꯒꯤ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯑꯍꯨꯝꯒꯤ ꯀꯣꯝꯕꯣꯁꯦ ꯂꯧꯕ ꯃꯇꯝꯁꯤꯗ ꯂꯨꯄꯥ 2,000 ꯈꯛꯇꯪꯗ ꯄꯤꯖꯔꯦꯀꯣ ꯑꯩꯅ 2 ꯈꯛꯇꯪ ꯂꯤꯃꯤꯇꯦഡ് ꯁ꯭ꯇꯣꯛꯅꯤꯀꯣ ꯍꯥꯏꯗꯤ ꯄꯤꯁꯁꯦ 30 ꯅꯤꯐꯨꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯍꯨꯝꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 2,000ꯗꯀꯣ 2,000ꯗ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯅ ꯍꯥꯞꯆꯗꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯟꯇ꯭ꯔ ꯑꯃ ꯏꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯁꯤꯒꯤ ꯃꯟꯇ꯭ꯔꯁꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯥꯎꯗꯤ ꯀꯩꯀꯥ ꯉꯥꯛꯊꯣꯛꯅꯕ ꯔꯤꯂꯦꯁꯟꯁꯤꯞ ꯐꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨꯒ ꯔꯦꯗ ꯖꯦꯁꯄꯔꯒꯤ ꯀꯥꯟꯅꯕꯁꯤꯁꯨ ꯂꯩꯅꯀꯣ ꯔꯦꯗ ꯖꯦꯁꯄꯔꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯐꯩꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯁꯛꯇ ꯁꯤꯝꯕꯜ ꯑꯃꯁꯨ ꯌꯦꯛꯑꯦꯀꯣ ꯁꯤꯁꯦ ꯑꯅꯧꯕ ꯂꯥꯛꯄꯁꯨ ꯑꯣꯏ ꯑꯗꯣ ꯁꯤꯁꯤꯃ ꯑꯩ ꯍꯥꯞꯆꯔꯒꯦꯕ ꯁꯤꯒꯤꯁꯦ ꯉꯁꯥꯏꯒꯤ ꯑꯍꯨꯝꯁꯤꯗꯀꯣ 2,000ꯗ ꯍꯥꯏꯗꯤ ꯁꯤꯃ ꯄꯤꯔꯦꯀോ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯅꯤ ꯑꯩꯒꯤ ꯄꯣꯀꯦꯠꯅ 2,000 ꯑꯂꯥꯎ ꯇꯧꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤꯗ ꯄꯤꯖꯔꯤꯁꯦꯀꯣ 1,500ꯒꯤ ꯑꯣꯏꯅ 1,500ꯒꯤꯗ ꯍꯥꯏꯗꯤ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤ ꯑꯃ ꯂꯩꯔꯦ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯑꯃ ꯂꯩꯔꯦ ꯍꯦꯜꯊꯀꯤ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯁꯤꯒꯤ ꯑꯍꯨꯝꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯁꯤꯅ ꯂꯨꯄꯥ 1,500 ꯈꯛꯇꯪꯗ ꯑꯗꯣ ꯏꯁꯥꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯀꯣꯜꯗꯤ ꯇꯧꯕꯤꯔꯛꯑꯅꯨ ꯑꯩ ꯃꯈꯥꯗ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯔꯝꯒꯦꯀꯣ ꯑꯗꯨꯗ ꯃꯦꯁꯦꯖ ꯋꯥꯠꯁꯑꯦꯞ ꯃꯦꯁꯦꯖꯀꯨꯝꯕ ꯊꯥꯕꯤꯔꯛꯑꯣꯀꯣ ꯋꯥꯠꯁꯑꯦꯞ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯒ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯉꯁꯥꯏꯒꯤ ꯃꯅꯤ ꯃꯦഗ്ꯅꯦꯠꯅꯦ ꯍꯦꯜꯊꯅꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯔꯒꯗꯤ ꯐꯠꯇꯥꯎꯗꯤ ꯀꯩꯀꯥ ꯉꯥꯛꯊꯣꯛꯅꯕ ꯃꯤꯅ ꯏꯟꯁꯤꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯔꯦꯗ ꯖꯤꯕꯨ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯖꯤꯕꯨꯒꯤ ꯀꯩꯅꯣꯁꯤꯃ ꯍꯥꯞꯆꯔꯛꯑꯅꯤꯀꯣ ꯁꯤꯗꯁꯨ ꯑꯗ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯁ꯭ꯇꯣꯛꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯅ ꯍꯥꯞꯄꯛꯑꯅꯤꯕ ꯁꯤꯗꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯀꯣꯝꯕꯤꯅꯦꯁꯟꯁ ꯑꯍꯨꯝ ꯑꯃꯗ ꯂꯨꯄꯥ 1,500 ꯁꯦꯡꯉꯦ ꯀꯣꯝꯕꯤꯅꯦꯁꯟꯁ ꯑꯍꯨꯝ ꯑꯃꯗꯅ ꯍꯥꯏꯗꯤ 2,000 ꯉꯁꯥꯏ ꯀ꯭ꯔꯤꯁꯇꯜꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯁꯇꯜꯗꯁꯨ ꯍꯥꯏꯗꯤ ꯇꯥꯡꯕ ꯍꯣꯡꯕ ꯈꯔ ꯂꯩꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯇ꯭ꯔꯤꯟꯒ ꯍꯥꯏꯔꯦꯀꯣ ꯁꯤꯇ꯭ꯔꯤꯟꯁꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯇꯥꯡꯉꯦꯕ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟ ꯀꯥꯏꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ क्वालिटीꯗ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕ ꯀ꯭ꯔꯤꯁꯇꯜꯁꯦ ꯃꯥꯅ ꯇꯥꯡꯉꯤꯁꯤꯅ ꯍꯥꯏꯗꯤ क्वालिटी ꯍꯦꯟꯅ ꯐꯕꯩꯔꯥ ꯈꯣꯠꯄꯩꯔꯥ ꯑꯗꯨꯃꯥꯏꯅ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯅꯨꯡꯗ ꯈꯦꯠꯅꯔꯛꯄꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯨꯡꯒꯤ ꯃꯃꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯔꯣꯁ ꯀ꯭ꯋꯥꯔꯠꯁ ꯍꯥꯏꯔꯒꯅꯤꯀꯣ ꯔꯣꯁ ꯀ꯭ꯋꯥꯔꯠꯁꯀ ꯁꯤꯇ꯭ꯔꯤꯟꯒ ꯍꯥꯏꯅ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯤꯇ꯭ꯔꯤꯟꯒꯤ ꯂꯥꯏꯟꯒ ꯔꯣꯁ ꯀ꯭ꯋꯥꯔꯠꯁꯀꯤ ꯂꯥꯏꯟꯒ ꯃꯃꯜ ꯈꯦꯠꯅꯩꯕ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯑꯗꯨꯗꯨꯅꯅꯦꯕ ꯁꯤꯗ ꯂꯩꯁꯦꯀꯣ ꯑꯩꯅ ꯁꯤꯗ ꯁꯤꯇ꯭ꯔꯤꯟꯁꯨ ꯍꯥꯞꯄꯨꯗꯤ ꯍꯥꯞꯆꯔꯦꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯅꯅꯦꯀꯣ ꯍꯥꯏꯗꯤ ꯃꯃꯜ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅ ꯁꯤꯅ क्वालिटी ꯍꯟꯊꯕꯅꯤ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯅꯠꯇꯦꯀꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯅꯨꯡ ꯃꯥꯟꯅꯗꯕꯩꯗꯃꯛꯇꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯑꯍꯨꯝ ꯁꯤꯗ ꯍꯥꯏꯗꯤ 1,500 ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣꯀꯣ ꯁꯤꯗꯅ
ꯂꯩꯔꯦꯗꯅ ꯂꯤꯁꯤꯡ ꯑꯅꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯃ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯂꯥꯛꯇꯣꯔꯤꯕ crystals ꯃꯌꯥꯝꯁꯦ ꯑꯩ ꯆꯥꯟꯗꯤꯒꯔꯗꯩ ꯂꯣꯏꯅ ꯊꯥꯔꯛꯀꯅꯤꯀꯣ ꯁꯤꯒꯤ ꯁꯦꯜꯁꯀꯤ ꯄꯣꯠꯇꯤ ꯑꯩ ꯆꯥꯟꯗꯤꯒꯔꯗꯩ ꯂꯣꯏꯅ ꯊꯥꯔꯛꯀꯅꯤ ꯁ꯭ꯇꯣꯔꯗꯗꯤ ꯍꯪꯕꯤꯔꯨꯔꯅꯨꯀꯣ ꯁ꯭ꯇꯣꯔꯗ ꯍꯪꯕꯤꯔꯨꯔꯅꯨ ꯍꯥꯏꯔꯒꯗꯤ ꯑꯣꯟꯂꯥꯏꯟ ꯁꯦꯜꯁ ꯇꯧꯖꯕꯅꯤꯀꯣ ꯑꯣꯟꯂꯥꯏꯟ ꯁꯦꯜ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅೋ ꯍꯥꯏꯕ ꯃꯇꯝꯗ crystalꯁꯦ ꯆꯥꯔꯖ ꯇꯧꯔꯒ ꯄꯤꯒꯦ ꯇꯧꯅꯦꯕ crystal ꯆꯥꯔꯖ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯒꯤ ꯃꯃꯤꯡ ꯍꯥꯏꯔꯁꯤꯅꯀꯣ ꯍꯥꯏꯗꯤ ꯃꯤꯡꯗ ꯆꯥꯔꯖ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯦꯅꯔꯖꯥꯏꯁ ꯇꯧꯔꯒ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯑꯦꯅꯔꯖꯥꯏꯁ ꯇꯧꯕꯁꯦ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤ ꯑꯃꯃꯝꯒꯤ ꯑꯦꯅꯔꯖꯥꯏꯁ ꯇꯧꯔꯅꯤ ꯑꯩꯅ ꯃꯃꯤꯡꯁꯦ ꯍꯥꯞꯄꯅꯤꯀꯣ ꯃꯃꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯦꯅꯔꯖꯥꯏꯁ ꯇꯧꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯦꯟꯖꯤꯡ ꯇꯧꯔꯅꯤ ꯑꯍꯥꯟꯕꯗ ꯀ꯭ꯂꯦꯟꯖꯤꯡ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯣꯡꯉꯥꯜꯂꯦꯀꯣ ꯍꯥꯏꯗꯤ crystalꯁꯦ ꯉꯁꯥꯏꯒꯤ ꯃꯨꯟꯂꯥꯏꯠꯇ ꯀꯩꯗ ꯆꯥꯔꯖ ꯇꯧꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯍꯤꯂꯔꯉꯩꯅ ꯑꯃꯨꯛꯁꯨ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩ 15 ꯑꯒꯁꯀꯤꯁꯦ ꯑꯩ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ 15 ꯑꯒꯁꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ crystal ꯗꯤꯂꯤꯚꯔꯤ ꯇꯧꯔꯛꯀꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯑꯦꯅꯔꯖꯥꯏꯁ ꯇꯧꯔꯒ ꯄꯤꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯣ ꯃꯈꯥꯒꯤ ꯅꯝꯕꯔꯁꯤꯗ WhatsApp ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣꯀꯣ ꯑꯗꯣ ꯁꯤꯗ ꯄꯤꯔꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯑꯩ ꯑꯃꯨꯛꯀ ꯍꯟꯅꯗꯤ ꯄꯤꯔꯛꯑꯔꯣꯏꯀꯣ ꯍꯥꯏꯗꯤ 1,000ꯒꯤꯗ ꯌꯣꯜꯂꯛꯄꯗꯤ ꯌꯥꯏꯀꯣ 999ꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ 1,500ꯗ ꯅꯠꯇ꯭ꯔꯒ 2,000ꯗ ꯍꯥꯏꯗꯤ ꯕ꯭ꯔꯦꯁꯂꯦꯠ 3ꯒꯨꯝꯕꯗꯤ ꯀꯩꯒꯨꯝꯕꯗꯤ ꯄꯤꯔꯔꯣꯏ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯂꯤꯃꯤꯇꯦഡ് ꯁ꯭ꯇꯣꯛꯅꯦ ꯄꯤꯁꯁꯦ 30, 40, 90 ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗ ꯚꯤꯗꯤꯑꯣꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣꯀꯣ ꯚꯤꯗꯤꯑꯣꯁꯨ ꯈꯤꯇꯪ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯑꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤꯒꯤ 15 ꯑꯒꯁꯀꯤ ꯇꯧꯖꯔꯤꯁꯦ ꯊꯦꯡꯛ ꯌꯨ